Ngasi October gi tang ani Mahatma Gandhi gi mapok numit na lakpada Manipur Exploring Knowledge YouTube channel na pujarakli Mahatma Gandhi na malembu karamna ahongba purakhi amadi mahaki punsida achamba angang ama oirambadagi karamna miyamgi luchingba oirakhiba wari asina aikhoigi punsigi lambi maipakpa nungaiba amadi mapung phaba punsi ama oibada mateng oiminasi Mahatma Gandhi na angang oiringai matamda kana amatana mahakpu afauba mi ama aikhoina ngasi Father of the Nation haina khangnariba asumna oirakani haiba thajakhide maramdi mahak angang oiringai matamda yamna ikaiganba tuminna leiganba wangangandaba masana masabu thajadaba angang ama oina haurakhi mahakna school chatpa matamda kana amataga tinaramde school dagi halakpa matamdasu mathanta chenduna halai mahakpu atopa satra singna langnabirakani haibagi akiba matam punamakta leikhi mahak sana khotnabadasu ka hena thawai yaurakhide loinana class ta yamna heisingba angang ama haibadusu oirakhide adubu mahak English subject tadi yamna khuloirami maths subject ti changchat amada adum hairami loinana geography dadi yamna solami maram aduna class ta changchat amagi angang ama oina haurai masida natana Mahatma Gandhi mayam mamangda thoktuna wangangwa matamda akiba phawba pakhatpa thukatpa matam punamakta phawkhi asigumlaba mi mamang thoktuna wangangwa phawba phajana ngangba ngamlamdaba Mahatma Gandhi na India gi miyambu luchingduna British tagi India bu ningkha tamanki nongmadi mahakna mahaki ikaiganba wangangandaba asi phataba nature amani haiba khangjarakhi masigi matung mahakna masana masabu semdokchanaba kanna honakhi school tambagi matam loiduna England gi konung London da lo tamnabagi damak chatkhi mahakna London da leiringai matamda miyam mamangda wangangbagi khudongchaba kaya phangkhi mahakna yamna nungaikhidaba thodok ama leikhi Mahatma Gandhi na London gi vegetarian community gi member ama oina speech ama piba tarami mahakna speech adugidamak preparation phajana taurami adubu mahakna mayam mamangda wangangbagi thorakpa matamda wahai pareng ama pathokpa horakpada masada pakhatpa thukatpa phawraktuna wangangba leptuna mahakna makhataba speech adu kanagumba amada pabinaba haijakhi miyam mamang thoktuna wangangba haibasi mahaki achauba polum ama oikhi makhatana lo tambal loiraga exam pass tawduna ukil oiduna India da halakhi mahakna mayum halakpa matamdadi mahaki apokpi leitabagi nungaitaba paw hana takhi mahakna punsigi ihan hana thengnakhiba case amada judge ki mamangda lepada pakhatpa thukatpa phawraktuna judge ki mamangda wa ama phawba ngangba ngamkhide masina maram oiraga judge aduna noksanbiduna ikaiba pikhi ikaibana Gandhi court tagi thorakhi punsigi ihan hana thengnakhiba case maithibana maram oiraga Gandhi masana masabu thajaba mangtharakhi mahaki lawyer oibagi career ahanbagi oina maithikhi masigi matung South Africa da case amagi damak chatkhi mafam aduda sahi kun mathoi hena leikhi adubu laibak thibadi mahaki amuba kusu aduna maram oiraga mafam adugi miyamna tathi tawoina tawbikhi adubu mahakna South Africa da leiba matam asi mahaki oina achauba maipakpa ama oikhi mafam asida tapna mahaki mangluraba masana masabu thajaba confidence amuk halaktuna pukchel sengba asumbagidamak lanthengnakhiba maipakpa ukil ama oikhi sahi kun hena ukil oiraba matung ukil oiba toktuna paja mayamgi seba tawba horakhi tuhatpiraba paja mayamgi civil rights kidamak lanthengnakhi mahakna South Africa da leiruba asi mahaki oinadi yamna kanaba ama oikhi mahakna India da halaklaga India gi miyambu luchingduna British ki loilam sasan gi mayokta santi gi oiba ihau hauduna India bu British lengaktagi ningkha tamhanbada achauba thodang laukhi Mahatma Gandhi malem gi miyamna khwaidagi pamnaba role model ama oiri India pumbana mahakpu Father of the Nation haina kaungnari laibak thiba thodok amadagi malem asi thadoktuna chatkhrabasu malemgi miyamnadi mahakpu hojik phawba kawba leitri Mahatma Gandhi da magun ama yauri madudi mahaki asoiba aranba punamak chumthoktuna achauba mi ama oiraktuna jati amabu lusingkhiba miyoini
Wa ngangandaba ikai thiganba miyamangda wa ama phawba ngangba ngamdaba Gandhina achauba mi ama oiraktuna mahaki shaktina malemda ahongba kaya purakhi.